ꯔꯤꯝꯁꯇ ꯂꯥꯌꯦꯡꯕꯁꯤꯡ ꯃꯇꯪ ꯁꯤꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯪ ꯑꯅꯥꯕ ꯁꯤꯖꯤꯜꯂꯛꯄꯗꯒꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯃꯤꯍꯥꯠ ꯄꯨꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯐꯨꯕꯗ ꯗꯣꯛꯇꯔ ꯑꯃ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯝꯁꯇ ꯑꯉꯥꯡ ꯎꯅꯅꯕ ꯊꯥ ꯑꯁꯤꯒꯤ 13ꯇ ꯁꯤꯡꯁꯨꯕꯝ ꯑꯣꯡꯕꯤ, ꯅꯣꯡꯊꯣꯝꯕꯝ ꯃꯟꯖꯨ, ꯃꯄꯨꯔꯣꯏꯕ ꯁꯤꯡꯁꯨꯕꯝ ꯅꯤꯔꯟ ꯀꯧꯕꯤ, ꯂꯤꯂꯣꯡ ꯁꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯔꯣꯝ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯎꯅꯅꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ, ꯑꯗꯨꯒ ꯄꯨꯡ 2:30ꯔꯣꯝ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯟꯖꯨ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯈꯤ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯈꯣꯝꯂꯥꯡ ꯏꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30ꯔꯣꯝ ꯇꯥꯔꯛꯄꯗ ꯏ ꯍꯥꯊꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯟꯖꯨꯒꯤ ꯑꯉꯥꯡ ꯈꯥꯎꯁꯨ ꯂꯧꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯔꯣꯝ ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯃꯟꯖꯨꯕꯨ ꯅ꯭ꯌꯨꯔꯣ ICUꯗ ꯄꯨꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏ ꯕꯣꯇꯜ 5ꯁꯨ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30ꯔꯣꯝ ꯇꯥꯕꯗ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯀꯣꯏꯁꯥꯎꯅꯔꯕ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯤꯑꯣꯏ ꯈꯔ ꯈꯟꯒꯠꯂꯒ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯆꯪꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯔꯨꯛ ꯀꯌꯥꯃꯔꯨꯝ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯟꯖꯨꯕꯨ ꯂꯥꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯃꯕꯨꯁꯨ ꯐꯨꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯁꯣꯛꯂꯕ ꯗꯣꯛꯇꯔ ꯑꯗꯨ ꯍꯧꯖꯤꯛ ICUꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡꯂꯤ꯫ ꯃꯟꯖꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯨ ꯍꯧꯖꯤꯛ ꯅ꯭ꯌꯨꯔꯣ ICUꯗ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯟꯖꯨ ꯂꯥꯌꯦꯡꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯗꯣꯛꯇꯔꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯟꯖꯨꯒꯤ ꯑꯄꯣꯛꯄꯤ ꯅꯣꯡꯊꯣꯝꯕꯝ ꯁꯃꯥꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯏꯀꯟ ꯀꯟꯅ ꯂꯩꯍꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯅ ꯐꯦꯁꯇꯨꯟ ꯄꯥꯏꯗꯨꯅ ꯃꯊꯧ ꯆꯦꯛꯁꯤꯟꯗꯕ ꯗꯣꯛꯇꯔ ꯊꯕꯛ ꯂꯧꯊꯣꯛꯎ, ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯃꯔꯨꯝ ꯂꯥꯎꯔꯗꯨꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯤꯜꯕꯨꯡ ꯕꯥꯃꯣꯟ ꯀꯥꯝꯄꯨꯗꯒꯤ ꯌꯥꯝꯕꯦꯝ ꯁꯟꯁꯣꯏ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏ ꯀꯨꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯉꯔꯥꯡ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯍꯜꯂꯛꯄꯗ ꯁꯤꯈꯤꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯌꯥꯝꯕꯦꯝ ꯁꯟꯁꯣꯏ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯇꯦꯁꯠ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯖꯜ ꯉꯥꯏꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯦꯁꯠꯀꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯃꯨꯛ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯈꯤ꯫ ꯂꯣꯏꯅꯅ ECGꯅꯆꯤꯡꯕ ꯇꯧꯅꯕ ꯆꯦꯟꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯏꯔꯥꯡ ꯍꯧꯔꯛꯄꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯔꯤꯝꯁꯇ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯔꯨꯕ ꯑꯅꯥꯕꯁꯤꯡ ꯄꯨꯈꯠꯂꯛꯂꯤꯕ ꯀꯦꯖꯨꯋꯦꯜꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯐꯨꯔꯝꯂꯒꯤ ꯔꯤꯝꯁꯇ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯔꯤꯝꯁꯀꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯈꯨꯗꯛꯇꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯦꯞꯂꯦ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯇꯤꯆꯔꯁ ꯑꯦꯟꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁ ꯑꯦꯁꯣꯁꯤꯑꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯝꯁꯀꯤ ꯇꯤꯆꯔꯁ ꯑꯦꯟꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯁ ꯑꯦꯁꯣꯁꯤꯑꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯝꯁꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯗꯣꯛꯇꯔ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯔꯤꯝꯁꯀꯤ OPD, ꯏꯃꯔꯖꯦꯟꯁꯤ, ꯔꯨꯇꯤꯟ OT ꯑꯃꯗꯤ PMEꯅꯆꯤꯡꯕ ꯁꯔꯚꯤꯁ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯐꯨꯔꯝꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯁꯤꯡꯕꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯆꯕ ꯌꯥꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯥꯟꯅꯗꯒꯤ ꯔꯤꯝꯁꯇ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯌꯦꯡꯈꯤꯒꯅꯤ꯫ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅ FIR ꯑꯃ ꯂꯧꯈꯠꯂꯒ ꯗꯣꯛꯇꯔ ꯐꯨꯔꯝꯕꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯔꯤꯝꯁ ꯀꯣꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯒꯗꯕꯅꯤ꯫ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯀꯌꯥ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯄꯤꯁꯤꯟꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ
ꯁꯟꯗꯣꯔꯛꯂꯤꯕꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯄꯨꯡ ꯐꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯔꯤꯝꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯤꯝꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗ ꯈꯨꯠ ꯊꯥꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯟ ꯊꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ